Hanna drug Toururaba lamjingba the Addiction Rehab Center Khangabok lamdaibungda layengduna Mahousa Punsida Hanlakpada Mioi10 WAITHOU MEIRA PAIBINA Taramna Okkhre loinana pukning thogatkhre WAITHOU apunba MEIRA PAIBI loop na sinduna loop asigi WAITHOU da leiba MEIRA sanglenda pangthokpa achamba thoram amada Hanna drug ta LAICHURAMRABA WAITHOU gi tongan ba laikai taruktagi punna Mioi10 bu sel gi mateng piduna Taramna Okkhre thoram aduda saruk yakhibi WAITHOU MEIRA PAIBI loop ki secretary Mutum Bijayana haikibada Hanna mayai kaba chinjak drug ta laichuduna langfang chatluraba ichasingna Thoubal district ki apunba MEIRA PAIBI loop na lingkhatpa lamjingba the Addiction Center Rehab Center Khangabok lamdaibungda sel tingdana lemna layengduna faraga lakpada WAITHOU MEIRA PAIBINA makhoibu Taramna Okkhre loinana pukning thogatpani loinana makhoigi tungi punsida afaba chinjak chaduna masa mau fana leinabagi pandamda mateng oinaba angamba selgi mateng khara pibani haina mahakna makha tana fongdokhi Thoram aduda saruk yakhiba Hanna drug sizinarambadagi haujikna faduna Mahousa Punsida Amuk Hanlakpada Mioi10 lamjingba the Addiction Center Rehab Center Khangabok lamdaibungna makhoibu luna chana tawbiba sel tinghandana Hannagi Punsida Amuk hanjinhanbirakba adugidamak thagatpa fongdoknakhi loinana WAITHOU gi akoibada mayai kaba chinjak chaba amadi yonba marufangna muthatpada miyam punna changsinminanaba hainasu warep lawkhi कोई सिंदा अक्टूबर थादगी लेबनी गसी फरगा लोले थोगले बगी सिदा कोई मेरा कोई बिसिना कोई थागत वाली मोनना कोई सास तेरी पाके तावरगसु मोनना तवदलबा आना यामिया दगा पैसा त तिंगना से पैसा सिंदे पैसा तारा पैदी तारा पैदी फबग सिस्टम जे मिदागे ममानो जासिंगे मतुंदो मखा ताबसु दगी एना फबो वैरगा मयम पानीबा मेन एरकदबा सुयावरी अदुगा मचा मसु लेरबसु यावरी अदुगा सामोयना फरकपनि फोगी लाइबो सबनि दगी एना मसु फबो वैरवाना जासिंजिदा नेमसिसे मोगा जायखो नगो नगा किबो जेदेना